Chahi ama hellaklaba Irang asi Loishilhallu Haiba demanda tha Asigi kuntrada Meeyam gi oiba Khongchat ama Moirang Da Pangthoklagani Khongchat asida Meeyam na sharuk yabiyu haina Manipur Chanura Lamjing luki Co-Convenor Moirangthem Nirmala na appeal tourakli Moirang da leiba Manipur Chanura Lamjing luki office ta pangthokpa paugi mifam amada wafam asi phongdokladuna mahakna hai lanasina maram oiraga ibung ipwa kya gi punsi pikhamna khibada natana yum kai kaya mai chakrabani Irang asina maram oiraga miyoi kaya lanjena duna relief camp da changjafam lawduna leinari oiragliba pibam asida Manipur Chanura Lamjing lupna tumina yengduna leiba ngamlaktre maram aduna tha Asigi kuntrada Moirang da leiba Mukta High School dagi Moirang Kalawai da leiba Hemam Nilamani Sports Complex fauba Manipur Meeyam gi oiba rally ama chalagani Khongchat asida tongan ba furupki furupcha NGO Maira Paibi Club Organization amadi Association khudingmak na saruk yaduna mapung fahanbiyo hainasu mahakna makha taki Manipuri Chanura ama oina penja daduna khoina nungai taba thamoida sukimatik nungai taba fauduna fauzai amadi maram asina khoina Meeyam gi oiba Meeyam gi apunba kholau puba Khongchat ama haibadi santi oiba Khongchat ama khoina lakliba sagol se numit ki tang kuntra pung 13 taba matam asida khoina Moirang da leiba khoigi Mukta Higher Secondary School dagina khoigi Hemam Nilamani gi lampak haibadi khoina ngang khalawai da leiba lampak asi fauda khoina yamna peaceful oiba relay ma chachaga dawri santi oiba Manipur ama oina bagi damakte khoina sinjari ba peaceful oiba Khongchat asida aikogi Manipur da khundariba furup khuding makna aikogi lairiba civil society organization ima ibil amatta oina saruk yamina duna aikoina waroishina ma purakna bagi damakta Manipur Chanura Lamjing lupki maikai dagi mayam da paujin pizari